Bishnupur District Police Amadi C50 Battalion BSF personnel gi apunba kangbu amana ngarang ayuki pung 8 rom tabada Kumbi Police Station na konba lengang tabi Chandan Pokpi amadi Mangjing area da Koisinduna thi bahumbagi thabak chathakre hairiba duda security force ke apunba kangbu aduna 12 bore single barrel rifle ani modified 303 rifle ama HE36 grenade nipan SLR magazine ani Chinese hand grenade ani stun grenade ahum tube launcher ani arming ring ani live HD cartridge nipan kapthokraba HD cartridge ani amasung Chinese detonator ama fangba ngamki haina police tagi fangba pau amana hairi amarom danga se ayuki pung 3 minute tara manga dagina 3 minute tara manga fauba Kakching District Police amadi D Company 86 Battalion BSF ke apunba kangbu amana palel area da thi bahumbagi thabak chathakre hari baduda yumthong yangkhai manga da changduna thi bahumbagi thabak chathakhibaga loinana miyoi marifudara amamam toina verify tawki adumoinamak mifam mipungi paudi leiki de hairi amaromda ngarang haingang police na konba mongjamdagi Taurem village fauba 4 Assam Rifle amadi Imphal East District Police ke apunba kangbu amana thi bahumbagi thabak chathaki hairi baduda single barrel nongmai ama country made 9mm pistol ani maru manga yawba 9mm pistol ama number 36 hand grenade nipan tube launcher ani insast rifle gi magazine ama .303 gi magazine ani 7.62 magazine ani bofeng radio wireless set ani smoke grenade ahum amadi stun grenade ama fangbang amki Fagatpa Ngamkhre adu haingang police ta sinakhibaga loinana FIR amasu chankre hairi